ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯔꯦꯀꯣ ꯅꯣꯡ ꯇꯥꯕ ꯑꯗꯨꯝ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩ ꯁꯤꯡꯖꯨꯁꯨ ꯆꯥꯅꯤꯡꯉꯕ ꯑꯂꯨ ꯁꯨꯕ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯅꯣꯡ ꯇꯥꯕꯁꯤꯗ ꯁꯣꯔꯣꯛꯇꯒꯤ ꯂꯩꯕꯁꯨ ꯐꯔꯛ ꯇꯥꯔꯦ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯁꯨ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦꯅ ꯁꯤꯡꯖꯨꯁꯨ ꯁꯨꯔꯦ ꯑꯗꯨ ꯑꯂꯨ ꯆꯣꯛꯁꯤꯁꯨ ꯑꯩꯅ ꯁꯣꯏꯕꯨꯝ ꯊꯥꯛꯑꯦ ꯑꯗꯨ ꯕ꯭ꯔꯦꯗ ꯄꯀꯧꯔꯥꯁꯤꯁꯨ ꯑꯩꯅ ꯍꯧꯔꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯆꯥꯗꯤ ꯊꯛꯇꯦꯕꯀꯣ ꯆꯥꯗꯣ ꯉꯁꯤꯗꯤ ꯊꯛꯑꯁꯦꯅ ꯂꯣꯜꯂꯦꯕꯀꯣ ꯑꯗꯣ ꯏꯃꯥ ꯆꯥꯁꯦ ꯌꯥꯝ ꯊꯛꯑꯁꯤ ꯕ꯭ꯔꯦꯗ ꯄꯀꯧꯔꯥꯁꯤꯒ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯅꯧ ꯑꯅꯧꯕ ꯆꯥꯔꯛꯑꯣꯅ ꯍꯥꯏꯕꯤꯕꯗꯣ ꯆꯥꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯣꯡ ꯇꯥꯕꯅꯦ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯁꯤꯗ ꯀꯣꯜ ꯇꯧꯔꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯑꯗꯨꯝ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯤ ꯏꯪꯁꯨ ꯏꯪꯉꯦ ꯑꯗꯣ ꯁꯝꯇꯨ ꯐꯤ ꯑꯣꯏꯅ ꯏꯜꯂꯦꯀꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯇꯧꯅꯔꯤꯁꯦ ꯑꯗꯨꯏ ꯃꯆꯥꯁꯦ ꯌꯥꯝ ꯊꯛꯇꯣꯛꯑꯁꯤ ꯍꯥꯎꯕ꯭ꯔꯦꯟꯁꯤ ꯉꯁꯤꯗꯤ ꯍꯥꯏ ꯆꯥ ꯑꯩꯈꯣꯏꯗꯤ ꯊꯛꯇꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯍꯥꯎꯋꯦ ꯑꯩꯅ ꯍꯦꯛꯇ ꯍꯧꯖꯤꯟꯕꯅꯦ ꯕ꯭ꯔꯦꯗ ꯂꯩꯔꯦ ꯑꯗꯒꯤ ꯍꯥꯎꯇ꯭ꯔꯅꯦ ꯑꯂꯨ ꯍꯥꯞꯇꯦ ꯍꯥꯎꯋꯦ ꯑꯩꯅ ꯉꯁꯤ ꯑꯂꯨ ꯆꯣꯞꯁꯨ ꯌꯥꯎꯔꯕꯅꯤꯅ ꯑꯂꯨ ꯍꯥꯞꯄꯔꯣꯏꯒꯦꯅ ꯍꯥꯞꯇꯦꯕꯀꯣ ꯐꯔꯅꯤ ꯍꯥꯎꯔꯦ ꯑꯂꯨꯁꯦ ꯑꯗꯩ ꯆꯥꯁꯨ ꯆꯤꯅꯤ ꯌꯥꯝ ꯊꯥꯛꯇꯕꯅꯦꯕ ꯆꯝꯅ ꯆꯤꯅꯤꯕꯨ ꯑꯃꯐꯥꯎ ꯊꯥꯛꯇ꯭ꯔꯦ ꯁꯪꯒꯣꯝꯗꯣ ꯎꯝ ꯐꯅꯦꯛꯃꯨꯛꯇꯣ ꯑꯗꯨ ꯍꯥꯞꯄꯦ ꯈꯔ ꯑꯗꯨꯒ ꯂꯣꯏꯔꯦ ꯆꯥꯁꯤ ꯏꯪꯉꯦ ꯄꯣꯠꯅꯤ ꯏꯪꯕꯁꯤꯅ ꯐꯔꯕꯅꯤ ꯁꯥꯔꯗꯤ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯏꯁꯨ ꯏꯪꯕꯁꯤ ꯐꯩ ꯍꯥꯏꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯉꯁꯤ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯈ꯭ꯔꯦꯕ ꯎꯝ ꯑꯗꯣ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯛꯄ ꯁꯤꯡꯖꯨꯒꯨꯝꯕ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦꯅ ꯑꯩꯅ ꯍꯧꯔ ꯇꯧꯔꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯊꯤꯂꯤ ꯊꯤꯂꯤ ꯇꯥ ꯂꯩ ꯍꯥꯏꯕ ꯂꯩ ꯉꯁꯤꯒꯤ ꯂꯦꯞꯇ꯭ꯔꯤ ꯉꯔꯥꯡꯁꯨ ꯉꯔꯥꯡꯗꯩꯅꯤ ꯂꯦꯞꯇꯦ ꯊꯥꯎꯗꯤ ꯑꯗꯨꯝ ꯌꯥꯝ ꯆꯨꯞꯄꯦ ꯁꯤꯁꯦ ꯑꯩꯅ ꯍꯧꯔꯒ ꯇꯤꯁꯨ ꯄꯦꯄꯔ ꯃꯊꯛ ꯊꯝꯃꯦ ꯑꯗ ꯇꯤꯁꯨ ꯄꯦꯄꯔ ꯃꯊꯛꯇ ꯑꯗꯨꯝ ꯆꯨꯞꯁꯤꯟꯈꯤꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯔꯤꯅꯤ ꯏꯃꯥ ꯁꯨꯃꯥꯏꯅ ꯅꯤꯛꯑꯣ ꯃꯈꯥ ꯁꯪꯒꯣꯝꯗ ꯐꯝꯊꯔꯦ ꯂꯣꯟꯕ ꯍꯥꯞꯄ ꯅꯠꯇꯕꯅꯤꯅꯕ ꯑꯣ ꯃꯈꯥꯗ ꯂꯣꯏ ꯂꯩꯔꯝꯃꯦꯗꯣ ꯇꯨ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯏꯃꯥꯏꯁꯨ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯅꯤ ꯍꯥꯎꯋꯤ ꯍꯥꯎꯋꯤꯀꯣꯁꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯥꯅꯤꯡꯉꯗꯤ ꯇꯧꯍꯧꯋꯦꯕ ꯍꯥꯎꯋꯦ ꯃꯅꯨꯡꯗ ꯂꯣꯏ ꯐꯝꯖꯤꯜꯂ ꯂꯩꯔꯦ ꯐꯝꯖꯤꯟꯕꯅꯦ ꯅꯩꯈꯥꯏꯔ ꯀꯥꯟꯗꯗꯤ ꯃꯍꯥꯎ ꯍꯦꯜꯂꯦ ꯃꯗꯨꯗꯤ ꯆꯥꯁꯦ ꯆꯥꯔꯁꯤ ꯀꯩ ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯁꯤꯔꯥ ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯁꯤ ꯑꯩꯁꯨ ꯂꯣꯏ ꯃꯈꯥ ꯂꯩꯍꯧꯔꯤꯁꯦ ꯇꯨ ꯆꯥꯔꯣ 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 ꯁꯤꯡꯖꯨꯁꯤꯗꯤ ꯈꯨꯠꯁꯤꯗꯤ ꯈꯨꯠꯅ ꯍꯦꯟꯅꯕꯨ ꯐꯩ ꯄꯥꯏꯔ ꯆꯥꯔꯗꯧꯅꯤ ꯈꯨꯠꯅꯕꯨ ꯍꯦꯟꯅ ꯐꯩꯗ ꯁꯤꯗꯤ ꯏꯃꯥ ꯊꯣꯏꯗꯣꯟꯁꯤꯗꯤ ꯀꯣꯠꯄ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯁꯤꯡꯖꯨꯁꯦ ꯉꯁꯤꯁꯦ ꯃꯤꯃꯤꯅꯦ ꯑꯗꯒꯤ ꯍꯋꯥꯏ ꯃꯪꯒꯟꯅꯦ ꯑꯋꯥꯊꯕꯤꯅꯦ ꯇꯧꯔꯦ ꯀꯣꯕꯤꯁꯦ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯀꯥꯎꯗꯅ ꯉꯔꯥꯡꯁꯨ ꯂꯩꯍꯧꯗꯕ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯤꯅꯦ ꯍꯥꯎꯋꯦ ꯑꯩ ꯏꯆꯤꯟꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯍꯥꯎꯗ ꯍꯥꯎꯕꯁꯤꯕꯨ ꯍꯋꯥꯏ ꯃꯪꯒꯟ ꯆꯥꯅꯤ ꯑꯩꯗꯤ ꯑꯂꯨ ꯆꯥꯁꯤ ꯃꯁꯦ ꯆꯥꯎ ꯑꯩꯅ ꯁꯣꯏꯕꯨꯝꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯎꯋꯤ ꯏꯃꯥ
ꯁꯤꯒꯤꯅꯦ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨꯁꯤ ꯆꯥꯛꯀꯅ ꯍꯦꯟꯅ ꯍꯥꯎꯋꯤꯕꯣ ꯆꯥꯕꯁꯦ ꯈꯨꯠꯅ ꯀꯣꯠꯄꯅ ꯑꯣꯏꯅ ꯐꯔꯦ ꯈꯨꯠꯅ ꯀꯣꯠꯀꯦꯔꯥ ꯆꯥꯃꯁꯅ ꯀꯣꯠꯄ ꯅꯨꯡꯉꯥꯏꯇꯦ ꯈꯨꯠꯅ ꯄꯨꯔꯛꯅ ꯐꯩ ꯈꯨꯠ ꯄꯥꯜꯂꯤꯕꯣ ꯈꯨꯠꯅ ꯆꯥ ꯆꯥꯎ ꯅꯪꯁꯨ ꯑꯋꯥꯊꯕꯤꯁꯤ ꯈꯤꯇꯪꯅꯦ ꯉꯥꯅꯤ ꯉꯥꯅꯤ ꯇꯧꯔꯝꯃꯦꯕꯀꯣ ꯃꯨꯟꯖꯟꯈ꯭ꯔꯃꯤꯅ ꯑꯗꯨꯒꯅꯦ ꯑꯃꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯆꯥ ꯑꯃꯒ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯗꯨꯅ ꯍꯦꯟꯅ ꯁꯤꯡꯖꯨꯗꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯅꯣꯡ ꯇꯥꯕꯗꯗꯤ ꯍꯥꯏꯗꯤ ꯍꯦꯛꯄꯁꯨ ꯐꯔꯛ ꯇꯥꯕ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨ ꯍꯥꯎꯋꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯈꯨꯠꯅ ꯄꯥꯏꯔꯦ ꯄꯥꯏ ꯁꯨ ꯃꯄꯥꯛ ꯂꯧꯈꯠꯂꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝꯗꯣ ꯑꯗꯨꯗꯣ ꯁꯥꯎꯋꯦ ꯃꯣꯏ ꯀꯛꯆꯤꯡ ꯉꯧꯕꯁꯦ ꯉꯥ ꯃꯀꯣꯛꯁꯨ ꯊꯥꯛꯄ ꯃꯥꯜꯂꯦꯕ ꯃꯣꯏꯁꯦ ꯉꯥ ꯃꯀꯣꯛ ꯌꯥꯎꯋꯦ ꯃꯁꯥꯗꯤ ꯍꯥꯞꯄꯗꯨꯅ ꯍꯦꯟꯅ ꯌꯥꯎꯋꯦꯕ ꯍꯥꯎꯋꯦ ꯌꯥꯎꯗꯦꯕ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯆꯥꯎ 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 ꯀꯛꯆꯤꯡꯕꯨ ꯆꯠꯂꯗꯤ ꯑꯂꯨ ꯁꯣꯛꯀ ꯄꯥꯛꯅꯝꯒ ꯇꯞꯄꯦ ꯃꯤ ꯑꯃ ꯆꯠꯂꯁꯨ ꯍꯥꯎꯋꯦꯕ ꯃꯣꯏ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯣꯛꯀꯁꯦ ꯕꯣꯔꯥꯁꯨ ꯍꯥꯎꯋꯦ ꯀꯛꯆꯤꯡ ꯕꯣꯔꯥꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯅꯪꯁꯨ ꯆꯥꯎꯋꯣ ꯆꯥꯏ ꯑꯩꯁꯨ ꯊꯨꯅ ꯑꯗꯨꯝ ꯂꯧꯔꯦ ꯂꯧ ꯆꯥꯎ ꯑꯗꯨꯅ ꯀꯛꯆꯤꯡꯒꯤ ꯁꯣꯏꯕꯨꯝ ꯃꯃꯤꯡ ꯆꯠꯂꯤꯅꯦ ꯔꯦꯗꯤꯑꯣꯗꯒꯁꯨ ꯊꯥꯒꯠꯂꯛꯏꯅꯦ ꯑꯔꯤꯕꯅꯦ ꯃꯣꯏ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝ ꯑꯗꯩ ꯎꯃꯣꯔꯣꯛ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞꯁꯨ ꯍꯩꯔꯤꯕꯣꯞ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯃꯃꯤꯡ ꯂꯩꯔꯝꯃꯦ ꯍꯩꯔꯤꯕꯣꯞꯇꯤ ꯆꯤꯡꯗꯩ ꯄꯨꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯥꯅꯦ ꯀꯛꯆꯤꯡ ꯍꯩꯔꯤꯕꯣꯞ ꯍꯩꯔꯣꯛꯀꯤ ꯍꯩꯔꯤꯕꯣꯞ ꯑꯁꯤꯗꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯅꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄꯅ ꯅꯝꯕ ꯉꯝꯗ꯭ꯔꯕ ꯆꯥꯎ 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 ꯍꯋꯥꯏꯗꯣꯟ ꯌꯥꯎꯗ꯭ꯔꯀꯥꯟꯗꯗꯤ ꯆꯥꯃꯁꯅ ꯀꯣꯠꯄ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯌꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯂꯨ ꯆꯥꯎꯋꯣ ꯆꯥꯏ ꯆꯥꯏ ꯁꯤꯡꯖꯨꯅ ꯑꯅꯝꯕ ꯆꯥ ꯂꯩꯔꯦ ꯑꯩ ꯃꯥ ꯑꯂꯨ ꯄꯥꯝꯗꯕ꯭ꯔꯣ ꯄꯥꯝꯗꯦ ꯑꯩꯗꯤ ꯑꯂꯨꯅꯦꯕꯨ ꯍꯥꯏꯔꯗꯤ ꯁꯤꯁꯨ ꯇꯧꯋꯦ ꯑꯂꯨ ꯄꯥꯝꯖꯈ꯭ꯔꯖꯥꯠꯅꯤ ꯑꯂꯨ ꯍꯥꯞꯄꯗꯤ ꯉꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯔꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯖꯅꯤꯡꯕ ꯄꯥꯝꯖꯕ
소금인데 꺼내 놔서 먹어 살까. 나기 전에 비오는 만 지금 지디 그래서 사갈래 이러면 돼서 뭐 닭감이 쌤때. 어디 파이 친구지 동무럭 짭짤 누니들 다 술을 비울라 소에. 그래 그래 아도 뭐 어떻게 파라니 안 돼. 어쩌이들이 얌파보아니 asman tang su biyo na nahani kanjara pani do ngarang ni su thara luhongi lu de numate 지금 저 야래 또 니네 빠지라 그래 봐. 아무 소리야 안 했다. 소리라 소리. akwai to hai ya akwai shilu bodi ngam ponte alo tagang yo ba khoi dia apen ba habe khang run lai tramina chore sumal ya chode sude ma hai Xin chào các bạn. Làm bạn biết like tôi vừa mua, subscribe tôi vừa mua của mình. Anh không có gặp kita cái gì mà.